इतमा सी खरा तौबिरमो कंटेनर सु लेरमदरे अय अमता लौरखिगे हो होय लौथोरो इतमा जंग थांगत्रबो औ थांगखरे इबुंगा नतै मना थोंगी बे हिंजांग से अमते येंगुनी हे होय इतमा इतमा थोंग बेंजांग जे कस्टमर सिंह ने यामना हावे हाइनरी अदो इतमा हंदक्ति कस्टमर मसिंगसु यामना हेंगलई अदो इतमा ननावगिदी यामना लाइबक फबने खंग्रेदा इबुंगना पंथा हे थागत पिरे इबेमा येन थोंबदो यांखै इदो पिरो हो होय सी लेरे करी हन्नो सिबो नुची तारे तारे चाक तो पुथरो में है चाक लाम ले याद रे बा नोइने सानानी सी गेम जिनेबा से लोयरा बने हे चाक पुथरो हे नातंग ले रंग साना जिको से नखुतो सिदा हामो से तामो आई ngasiदी yumdamta chatluge करी लेरगे na तामो इमा दो ngasai phone da masangamde na hairakpani हे अदु ओरबदे चलो चलो अदुबु नंग नथन चप्पा यादोरिब्रा आइग लोइना चसला अंगांजिंग पुरगा यानी da तामो अदुदी अंगांसिंगसिगा चमिनरोदना पूरा रोइगे होरेन अंगांग हो कयो वाखनगमदा थोरोय तामोगा दुम लेमिना हरो आइसु yang kuinaga leiroida होय फरे फरे चलो चलो चाचा बैसा यारबा यानी बाबा लो चलो को दिया हे से चलो चलो लाओ से हम से नको तो बिरोक से नंग से कदम लो चलो 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 तू जागी दो सी ओरे दना इस
ꯏꯌꯥꯗ ꯍꯩꯔꯤꯅꯤ ꯌꯦꯡꯉꯨꯅꯦꯍꯦ ꯑꯩꯕꯨ ꯍꯩꯇꯦ ꯇꯥꯃꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯣ ꯆꯠꯂꯣ ꯆꯠꯂꯣ ꯑꯗꯣ ꯅꯪꯅ ꯆꯠꯄꯗꯅꯦ ꯏꯃꯥ ꯍꯣꯏꯒꯤꯅꯦ ꯆꯥꯕ ꯌꯥꯕ ꯈꯔꯗꯤ ꯂꯧꯕꯤꯒꯣ ꯍꯣꯏ ꯍꯜꯂꯣ ꯅꯨꯡꯁꯤ ꯅꯪ ꯀꯥꯏ ꯌꯧꯔꯛꯑꯒꯦ ꯍꯣꯏ ꯈꯤꯇꯪ ꯊꯨꯅꯕ ꯇꯧꯔꯛꯑꯣ ꯑꯩ ꯉꯁꯥꯏꯗꯩ ꯉꯥꯏ ꯂꯩꯔꯕꯅꯦꯕ ꯍꯥꯟꯅ ꯏꯕꯥꯅꯤꯒꯤ ꯉꯥꯏꯅꯐꯝꯗꯣ ꯑꯗꯨꯗ ꯉꯥꯏ ꯂꯩꯔꯕꯅꯤ ꯍꯣꯏ ꯊꯝꯃꯒꯦ ꯈꯤꯇꯪ ꯊꯨꯔꯛꯀꯣ ꯌꯥꯔꯦ ꯁꯤꯗ ꯈꯥꯝꯕꯤꯔꯣ ꯕꯔꯥꯁꯤ ꯂꯩꯔꯦ ꯋꯥꯔꯝꯃꯅꯤꯌꯦ ꯉꯥꯏꯕꯗ ꯋꯥꯗꯦꯗ ꯑꯗꯣ ꯆꯠꯅꯕ ꯇꯧꯔꯁꯤ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ? ꯀꯥꯏꯗꯤ ꯆꯥꯎꯅ ꯅꯪ ꯎꯅꯗꯣꯔꯦꯅꯦ ꯆꯥꯛ ꯑꯃꯇ ꯅꯪꯅ ꯐꯪꯗꯦ ꯑꯗꯨꯗꯤ ꯑꯩꯁꯤ ꯅꯪꯒꯤ ꯆꯥꯛ ꯇꯥꯔꯦꯅꯦ ꯇꯥꯔꯦꯗꯅ ꯑꯗꯨ ꯅꯨꯡꯁꯤ ꯇꯥꯏꯉꯣꯡꯒꯤ ꯄꯥꯔꯂꯔꯗ ꯆꯠꯂꯒ ꯅꯣꯡꯃꯇ ꯀꯦꯊꯔꯨꯁꯤꯗꯅ ꯌꯥꯏꯌꯦ ꯀꯦꯊꯔꯨꯁꯤ ꯈꯪꯗꯦꯗ ꯗꯥꯏꯕꯨꯡꯆꯥ ꯀꯩꯗꯧꯔꯒꯦ ꯌꯨꯝꯗꯒꯤꯅꯦ ꯇꯥꯃꯣꯒꯤ ꯊꯕꯛꯀꯤꯅꯦꯅ ꯂꯧꯕ ꯄꯩꯁꯥꯗꯣ ꯁꯤꯡꯕ ꯐꯥꯎ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯑꯣꯔꯣ ꯍꯩꯗꯔꯛꯇꯧ ꯂꯩꯔꯤꯁꯤꯗꯤ ꯁꯨꯝ ꯗꯥꯏꯕꯨꯡꯆꯥꯒꯤ ꯁꯨꯝ ꯍꯥꯏꯕꯁꯤꯁꯨ ꯏꯀꯥꯏꯖꯩ ꯑꯩꯕꯨ ꯃꯤꯇꯣꯞꯀꯤ ꯇꯥꯏꯞꯇꯒꯤ ꯏꯀꯥꯏꯔꯤꯕ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯍꯣꯇꯦꯜ ꯑꯃꯈꯛ ꯌꯥꯎꯔꯝꯕꯗꯨꯁꯨ ꯗꯥꯏꯕꯨꯡꯆꯥꯅ ꯌꯥꯗꯗꯅ ꯇꯣꯛꯈ꯭ꯔꯦꯅꯦ ꯁꯨꯝ ꯐꯖꯕꯤꯗꯤ ꯅꯪꯅ ꯍꯣꯇꯦꯜ ꯌꯥꯎꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯗꯨꯗꯤ ꯈꯪꯉꯕ ꯍꯣꯇꯦꯜꯗꯣ ꯐꯝꯃꯝꯗ꯭ꯔꯗꯤ ꯗꯥꯏꯕꯨꯡꯆꯥ ꯈꯪꯅꯈꯤꯗ꯭ꯔꯣ ꯀꯐꯥ ꯗꯥꯏꯕꯨꯡꯆꯥ ꯂꯥꯛꯏꯔꯣ ꯍꯣꯏ ꯂꯥꯛꯑꯃꯤꯅꯤ ꯏꯇꯥꯎ ꯂꯩꯈꯤꯗ꯭ꯔꯣ ꯂꯩꯌꯦ ꯑꯝꯇ ꯀꯧꯊꯣꯔꯛꯎꯅꯦ ꯍꯣꯏ ꯇꯥꯇꯣꯟ ꯗꯥꯏꯕꯨꯡꯆꯥ ꯂꯥꯛꯏ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯏꯕꯣꯝꯆꯥ ꯅꯪ ꯂꯥꯛꯑꯕꯣ ꯍꯣꯏ ꯏꯇꯥꯎ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯀꯥꯗ ꯐꯝꯃꯨꯁꯤ ꯂꯥꯛꯑꯣ ꯅꯨꯡꯁꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯌꯥꯎꯔꯁꯤꯅꯨ ꯀꯥꯈꯠꯂꯣ ꯂꯥꯛꯑꯣ ꯏꯇꯥꯎ ꯀꯥꯕꯨ ꯀꯩꯗꯧꯅꯣ ꯀꯥꯗꯣ ꯑꯩꯅ ꯁꯤꯜꯂꯕꯅꯦ ꯑꯩꯒꯤ ꯀꯥꯗꯅꯦ ꯅꯪꯒꯤꯗ ꯐꯔꯦꯗ ꯅꯨꯡꯁꯤ ꯆꯪꯉꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯃꯥꯅ ꯃꯅꯨꯡꯗꯒ ꯄꯨꯁꯤꯜꯂꯤꯁꯤꯕꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯁꯦ ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨ ꯂꯥꯛꯑꯣ ꯁꯦ ꯇꯝꯐꯥ ꯏꯕꯣꯝꯆꯥ ꯍꯣꯏ ꯂꯥꯛꯏꯁꯦ ꯆꯥꯅꯕ ꯈꯔ ꯁꯦꯝꯃꯨ ꯂꯥꯛꯑꯣ ꯏꯁ ꯆꯥꯅꯕ ꯀꯥꯏꯅ ꯆꯥꯅꯕꯒ ꯂꯥꯏꯔꯤ ꯇꯥꯇꯣꯟꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣꯕ ꯀꯔꯤꯅꯣꯕ ꯀꯔꯤꯅꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯇꯥꯇꯣꯟꯒꯤ ꯏꯃꯥꯟꯅꯕ ꯂꯥꯛꯑꯦ ꯐꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯥꯗꯒ ꯄꯨꯁꯤꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯃꯤ ꯋꯥꯔꯤ ꯑꯔꯨꯕ ꯁꯥꯟꯅꯕꯩꯅꯦꯕ ꯁꯦ ꯆꯥꯅꯕ ꯈꯔ ꯁꯦꯝꯃꯨ ꯂꯥꯛꯑꯣ ꯑꯁ ꯑꯩ ꯉꯝꯃꯣꯏ ꯆꯥꯅꯕꯗꯨ ꯁꯦꯝꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯇꯥꯇꯣꯟꯅ ꯌꯥꯝ ꯄꯤꯖꯅꯤꯡꯉꯒꯅꯦ ꯇꯥꯇꯣꯟꯅ ꯑꯦꯛ ꯁꯦꯝꯕ ꯄꯤꯖꯧꯔꯣ ꯑꯩ ꯐꯤ ꯁꯨꯒꯗꯕ ꯌꯥꯝ ꯂꯩ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯗꯥꯏꯕꯨꯡꯆꯥ ꯑꯩ ꯀꯨꯏꯅꯒ ꯂꯩꯕ ꯌꯥꯔꯣꯏꯀꯣ ꯍꯣꯏꯕ ꯀꯩꯁꯨ ꯀꯨꯏꯔꯣꯏꯗ ꯌꯨꯝꯗꯅꯦ ꯏꯃꯥ ꯅꯥꯏ ꯍꯥꯏꯖꯟꯅꯔꯒ ꯅꯪ ꯎꯅꯕ ꯂꯥꯛꯏꯅꯦꯕ ꯍꯣꯏꯕ ꯀꯩꯁꯨ ꯀꯨꯏꯔꯣꯏꯕ
ꯑꯗꯣ ꯅꯨꯡꯁꯤ ꯅꯪ ꯑꯩꯁꯤ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯅꯅꯥꯛꯇ ꯂꯥꯛꯏꯁꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯣ ꯐꯔꯦꯁꯦ ꯑꯅꯤꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣꯅꯦ ꯑꯁ ꯚꯤꯗꯤꯑꯣ ꯑꯝꯇꯕꯨ ꯅꯝꯁꯤꯜꯂꯛꯑꯒ ꯌꯦꯡꯍꯧꯒꯦꯗ 시기 완리 야래 이마, 암땡아 비코. ꯀꯩꯗꯧꯔꯒꯦ ꯇꯝꯐꯥ 이마, 사우디 사우비노. 따또나 이몽다 마워 부슬레. 다이봄 자글락 미나바. ꯑꯩꯈꯣꯏ ꯀꯥꯗꯒ ꯂꯩ ꯍꯥꯏꯕ ꯏꯃꯥ ꯃꯥꯅ ꯈꯔ ꯍꯥꯏꯕꯤꯌꯣ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛꯄꯨ ꯇꯧꯕ ꯌꯥꯕ꯭ꯔꯥꯕ ꯈꯪꯅꯤ ꯉꯁꯤꯗꯤ ꯊꯣꯛꯇ ꯊꯣꯛꯂꯛꯈꯤꯁꯅꯨ ꯍꯦ ꯁꯦ 이마 ꯇꯧꯒꯦꯁꯦ ꯊꯥꯅꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯌꯥꯎꯔꯛꯄꯅꯤ ꯁꯦ ꯅꯪ ꯊꯥꯖꯤꯜꯂꯤꯔꯣ ꯗꯥꯏꯕꯨꯡꯆꯥ ꯑꯩ ꯐꯤꯁꯤꯡꯗ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨ ꯅꯨꯡꯁꯤ ꯅꯪꯒꯤ ꯑꯉꯥꯡꯒꯤ ꯀꯩꯀꯩ ꯂꯩꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯝꯗꯦ ꯁꯦ ꯑꯩꯗꯣ ꯉꯁꯤꯗꯤ ꯁꯤꯈꯛ ꯌꯥꯎꯔꯦ ꯁꯤꯁꯤꯅ ꯅꯪꯒꯤ ꯀꯣꯟꯅꯅꯕ ꯑꯗꯨꯝ ꯁꯤꯜꯂꯨꯀꯣ ꯁꯦ ꯍꯣꯏ ꯗꯥꯏꯕꯨꯡꯆꯥ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯄꯩꯁꯥꯁꯦ ꯑꯩ ꯂꯧꯅꯤꯡꯗꯅ ꯂꯧꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯩ ꯃꯇꯦꯡ ꯄꯥꯡꯕꯅꯦ ꯈꯪꯉꯕ ꯍꯦ ꯅꯣꯏ ꯉꯥꯏꯀꯣ ꯅꯣꯏ ꯇꯧꯏꯁꯤ ꯀꯩꯅꯣ ꯏꯕꯣꯝꯆꯥ ꯏꯃꯥꯒꯤ ꯌꯨꯝꯁꯤꯗ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯁꯨ 이봄사 ꯅꯪꯅ ꯌꯨꯝꯁꯤꯗ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣꯕ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯌꯨꯝꯁꯤꯗ ꯆꯪꯉꯛꯄ ꯌꯥꯔꯣ 이보헌ꯒꯁꯨ ꯇꯤꯟꯅꯕ ꯌꯥꯔꯣ ꯍꯦ ꯅꯨꯄꯤ ꯅꯪꯁꯨ ꯅꯆꯥ ꯅꯋꯥ ꯂꯩꯔꯕꯤ ꯅꯪꯅ ꯃꯤ ꯄꯥꯈꯪꯁꯤꯒ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯀꯌꯥꯁꯤꯅ ꯆꯨꯝꯅ ꯂꯩꯖꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯦꯟꯊꯔꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯝꯕꯒꯤ ꯉꯁꯤꯗꯤ ꯌꯦꯡꯕꯤꯔꯕꯅꯤ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯈꯣꯡꯒꯣꯏꯅꯕ ꯐꯥꯎ ꯌꯥꯔꯕꯅꯤ ꯆꯠꯈꯣ ꯆꯠꯂꯣ ꯍꯦ ꯇꯨꯀꯠꯆꯩ ꯊꯨꯏ ꯀꯩꯅꯣ ꯏꯃꯥ ꯏꯃꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯂꯥꯛꯑꯣꯁꯦ ꯏꯃꯥ ꯆꯪꯉꯁꯤ ꯂꯥꯛꯑꯣꯁꯦ ꯈꯔ ꯉꯥꯡꯉꯗꯤ ꯌꯥꯔꯁꯦ ꯏꯕꯣꯝꯆꯥ ꯇꯥꯎ ꯅꯪ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯁꯤ ꯅꯪ ꯁꯥꯎꯅꯕ ꯁꯥꯎꯗꯦ ꯇꯥꯎ ꯑꯍꯜ ꯑꯣꯏꯕꯒꯤ ꯄꯉꯥꯡ ꯉꯥꯡꯖꯕ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯇꯥꯁꯤꯟꯅꯔ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯂꯣ ꯊꯤꯗꯣꯛꯑꯣ ꯂꯣ ꯏꯇꯥꯎ ꯅꯨꯡꯁꯤꯅꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯝꯇꯪ ꯁꯦꯝꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯏꯇꯥꯎ ꯑꯁ ꯑꯗꯨꯒꯤꯗꯤ ꯅꯇꯥꯎ ꯂꯩꯔꯤꯁꯤꯗꯤ ꯅꯨꯡꯁꯤ ꯏꯇꯥꯎꯁꯤ ꯅꯨꯡꯇꯤ ꯍꯟꯖꯤꯟ ꯊꯣꯡꯕ ꯆꯥꯕ ꯃꯊꯦꯜꯗꯣ ꯆꯥꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯃꯥꯒꯤꯁꯨ ꯅꯪꯅ ꯈꯔ ꯁꯤꯟꯕꯤꯌꯨꯗꯅ ꯑꯣ ꯗꯥꯏꯕꯨꯍꯜꯒꯤ ꯉꯥ ꯊꯣꯡꯕꯗꯣ ꯑꯩꯅ ꯍꯦꯛ ꯊꯣꯡꯗꯣꯛꯁꯤꯉꯥꯏꯗꯅ ꯑꯗꯣ ꯗꯥꯏꯕꯨꯍꯜꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯑꯝꯇ ꯄꯤꯔꯛꯑꯣ ꯍꯣꯏ ꯈꯪꯗꯦ ꯅꯨꯡꯁꯤ ꯅꯣꯏꯅꯤꯅꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯁꯦꯝꯕꯤꯗꯕ ꯌꯥꯗꯕꯅꯤꯀꯣ 9862-83421 ꯌꯥꯏ ꯆꯠꯂꯁꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯨꯕ ꯏꯇꯥꯎ ꯆꯠꯂꯦꯀꯣ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯀꯣꯜ ꯂꯤꯛ ꯋꯥꯏꯔꯝꯁꯦ ꯑꯩꯉꯣꯟꯗ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯤ
ꯍꯥꯎ ꯏꯃꯥ ꯏꯆꯥ ꯄꯣꯕꯤꯌꯣ ꯍꯥꯏꯔꯣ ꯁꯤ ꯄꯣꯊꯣꯛꯀꯦꯁꯦ ꯄꯣꯊꯣꯛꯀꯦꯁꯦ ꯁꯤ ꯄꯥꯏꯔꯨꯁꯤ ꯄꯥꯏꯔꯨꯁꯤ ꯏꯃꯥ ꯏꯄꯦꯝꯃ ꯄꯄꯥ ꯀꯩꯗꯧꯔꯦ ꯏꯃꯥ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯀꯩꯅꯣ ꯅꯨꯃꯤꯠꯁꯨ ꯇꯥꯗꯣꯔꯦ ꯍꯣ ꯍꯜꯂꯛꯑꯅꯤ ꯕꯨꯕꯣꯛꯇꯣ ꯃꯁꯥ ꯉꯝꯗꯕꯒꯤ ꯆꯠꯈꯤꯕꯅꯦꯕ ꯃꯃꯥ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯅꯦ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯛꯀꯗꯣꯏꯖꯥꯠꯅꯤ ꯍꯜꯂꯛꯇ꯭ꯔꯤꯕꯖꯥꯠꯅꯦ ꯑꯁ ꯑꯗꯣ ꯗꯥꯏꯕꯣꯝꯆꯥ ꯅꯨꯃꯤꯠꯁꯨ ꯇꯥꯊꯣꯛꯈ꯭ꯔꯦ ꯑꯉꯥꯡꯈꯩꯗꯨꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯂꯩꯍꯧꯔꯒꯦꯀꯣ Bye bye.